ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯁꯥ ꯎꯔꯤꯄꯣꯛ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯥꯂꯦꯟꯒꯤ ꯌꯛ ꯂꯥꯎꯅ ꯁꯥꯔꯕ ꯃꯇꯝꯁꯤꯗ ꯈꯣꯏꯃꯨꯅ ꯂꯩꯔꯤꯛꯄꯨ ꯑꯃꯨꯛꯇ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯃ ꯊꯥꯗꯨꯅ ꯀꯧꯊꯣꯛꯍꯜꯂꯨꯔꯤ꯫ ꯂꯩꯔꯤꯛꯅ ꯍꯦꯛ ꯂꯥꯛꯄꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯞ ꯇꯧꯅ "ꯀꯔꯤꯅꯣ ꯇꯥ ꯈꯣꯏꯃꯨ, ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯕꯁꯤꯗ ꯑꯩ ꯊꯣꯛꯂꯣ ꯀꯧꯊꯣꯛꯍꯜꯂꯛꯏꯁꯤꯅ?" ꯈꯣꯏꯃꯨꯅ "ꯅꯨꯡꯁꯤꯕꯤ, ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯎꯅꯤꯡꯃꯟꯈ꯭ꯔꯗꯅ ꯅꯨꯡꯁꯥ ꯁꯥꯕꯒ ꯆꯪꯗꯦ ꯑꯩꯉꯣꯟꯗ꯫ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯏꯕꯥꯅꯤ ꯊꯦꯡꯅꯗ꯭ꯔꯤꯁꯦ꯫ ꯅꯪꯅ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯅ ꯇꯧ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯈꯪꯅꯕ ꯃꯤ ꯐꯥꯎ ꯂꯨꯍꯣꯡꯕ ꯌꯥꯎꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯏꯃꯥ ꯂꯩꯒ ꯕꯥꯖꯤ ꯂꯩꯒ ꯍꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩ꯫ ꯉꯥꯏꯈꯣ, ꯑꯗꯨ ꯑꯗꯥꯒ ꯂꯩꯔꯤ, ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤꯖꯥꯅꯤ ꯄꯥꯎ ꯑꯃ ꯇꯥꯕꯁꯤꯗ." "ꯀꯔꯤ ꯄꯥꯎꯅꯣꯅꯦ? ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯄꯥꯎꯁꯤꯕꯨ ꯀꯔꯤ ꯄꯥꯎꯅꯣ? ꯈꯣꯏꯃꯨ ꯏꯇꯤ ꯈꯪꯍꯟꯒꯦꯅꯦ, ꯀꯅꯥꯅꯅꯣꯅꯦ?" "ꯈꯣꯏꯃꯨꯅ ꯂꯩꯀꯥ ꯈꯨꯗꯤꯡ ꯉꯥꯡꯂꯨꯕꯒꯤ ꯄꯥꯎꯅꯤ꯫ ꯉꯥꯏꯈꯣ, ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯊꯥꯖꯗꯁꯨ ꯀꯣꯏꯒꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏ, ꯆꯨꯝꯕ꯭ꯔꯥ?" "ꯍꯔꯤ ꯑꯣꯟꯊꯣꯛꯄ, ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ? ꯀꯅꯥꯅꯣ ꯊꯥꯖ ꯍꯥꯏꯗꯦ?" "ꯅꯪꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯑꯩ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯕ, ꯈꯪꯖꯤꯟꯅꯗꯕꯒ ꯁꯥꯔꯗꯅ ꯀꯅꯥꯅꯣ ꯊꯥꯖ ꯍꯥꯏꯗꯤ ꯀꯥꯏꯅ?" "ꯈꯪꯗꯦꯃꯤ ꯑꯩꯕꯣ, ꯋꯥꯆꯧꯔꯥ ꯏꯄꯥ ꯏꯄꯨ ꯅꯣꯔꯣꯛꯇꯥꯒꯤ, ꯑꯩ ꯊꯥꯖꯗ ꯀꯩꯝꯇ ꯍꯥꯏꯗꯦ꯫ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ." "ꯍꯥꯏꯔꯨꯔꯒ ꯋꯥꯁꯛꯄ, ꯈꯣꯡꯕꯥꯟ ꯆꯣꯡꯂꯒ ꯀꯣꯛꯏ ꯅꯪꯒꯤ ꯋꯥꯁꯛꯇꯨꯗꯤ." "ꯑꯁꯦꯡꯕꯅꯦ ꯊꯥꯖ, ꯅꯠꯇꯦ ꯂꯩꯔꯤ, ꯑꯩꯕꯨ ꯊꯥꯖꯧ." "ꯃꯆꯤꯟꯁꯤꯗꯁꯨ ꯊꯥꯖꯕ ꯂꯩꯁꯤ ꯌꯦꯡꯉꯨꯅꯦ." "ꯅꯠꯇꯦ, ꯁꯣꯏꯈꯤꯕꯅꯦꯃꯤ, ꯅꯪꯅ ꯁꯨꯝ ꯄꯟꯕꯗꯨꯗ ꯑꯩꯁꯨ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈꯤꯕꯅꯤ." "ꯊꯥꯖꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯣꯏꯖꯕꯩ ꯋꯥꯅꯤ, ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕ ꯌꯥꯝ ꯀꯟꯕꯅꯤꯀꯣ꯫ ꯃꯃꯥꯗꯨꯁꯨ ꯌꯥꯝ ꯇꯧ ꯉꯝꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯅꯕꯨ ꯄꯥꯝꯃꯦ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯐꯥꯈꯤꯗꯣꯏꯖꯥꯠꯅꯤ꯫ ꯃꯇꯥ ꯑꯃꯒꯤ ꯏꯃꯨꯡꯅꯤ꯫ ꯃꯄꯥꯗꯨꯁꯨ ꯃꯃꯥꯅ ꯐꯥꯔꯒ ꯅꯝꯗꯅ ꯂꯩꯁꯤꯟꯈ꯭ꯔꯤꯅꯤ ꯍꯥꯏ, ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯅꯨꯄꯥꯗꯨꯗ." "ꯑꯩ ꯄꯥꯝꯖꯗꯦ. ꯑꯗꯨꯛ ꯌꯥꯝ ꯇꯧ ꯉꯝꯕ ꯅꯨꯄꯤꯗꯣ ꯑꯩ ꯄꯥꯝꯖꯗꯦꯀꯣ, ꯃꯁꯛ ꯐꯅ ꯐꯖꯔꯁꯨ." "ꯊꯥꯖ ꯃꯁꯛ ꯐꯖꯩꯌꯦꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯊꯥꯖ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯈꯤꯗꯥꯏ?" "ꯅꯪꯅ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯊꯥꯖ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ." "ꯑꯣ, ꯑꯩꯅ ꯍꯥꯏꯈꯤꯕ꯭ꯔꯥ? ꯐꯔꯦ, ꯍꯜꯂꯁꯤꯁꯦ, ꯊꯦꯡꯉꯅꯤ꯫ ꯏꯃꯥ ꯍꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯦ ꯍꯥꯏꯔꯅꯤ." "ꯑꯔꯥꯞꯄ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯁꯣꯛꯂꯛꯄꯅꯦ ꯍꯥꯏꯌꯨ꯫ ꯑꯅꯛꯄꯁꯤꯗꯤ ꯏꯁꯤꯡ ꯐꯖꯗꯅꯌꯦ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯨ." "ꯃꯆꯤꯟꯒ ꯃꯥꯏꯊꯤꯅꯦ ꯍꯥꯏꯁꯦ, ꯅꯪꯗꯤ ꯌꯥꯝ ꯍꯩꯅꯦꯀꯣ꯫ ꯐꯥꯔꯕ ꯄꯔꯥꯅꯤꯅ." "ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯦ꯫ ꯍꯣ, ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯣꯏꯃꯨ ꯎꯅꯔꯨꯏꯅꯦ ꯍꯦꯛ ꯍꯥꯏꯌꯨ." "ꯀꯗꯥꯏꯗꯒꯤ? ꯅꯪꯒꯤ ꯅꯃꯤꯡꯒ ꯄꯜꯂꯨꯔꯗꯤ ꯏꯁꯤꯡ ꯁꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯃꯄꯥꯟ ꯐꯥꯎ ꯊꯣꯛꯍꯜꯂꯔꯣꯏ꯫ ꯃꯄꯥ ꯑꯔꯤꯛꯄꯒꯤ ꯃꯆꯥ ꯁꯨꯅꯤꯡꯗꯕ ꯀꯇꯜ ꯂꯥꯕꯗꯣ, ꯑꯗꯨꯒꯤ ꯃꯇꯧ ꯇꯝꯒꯅꯨ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯩꯔꯤꯕꯅꯤ ꯏꯃꯥꯅ." "ꯑꯩꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯒ ꯏꯃꯥ ꯍꯥꯏꯅ ꯈꯣꯡ ꯁꯥꯡꯅ ꯁꯠ ꯂꯥꯎꯅ ꯇꯤꯡꯊꯣꯛꯑꯒ ꯈꯨꯔꯨꯝꯃꯗꯤ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ?" ꯁꯣꯔꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥꯗꯣ ꯑꯗꯨꯝ ꯂꯦꯞꯅ ꯋꯥꯟꯊꯈ꯭ꯔꯅꯤ." "ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯑꯩꯅ ꯁꯣꯝꯗ ꯕꯥꯖꯤ ꯊꯥꯔꯛꯀꯦ, ꯋꯥ ꯍꯩꯍꯜꯂꯒꯦ ꯈꯜꯂꯤꯀꯥꯟꯁꯤꯗ." "ꯍꯣ, ꯉꯥꯏꯈꯨꯋꯣ, ꯃꯇꯝ ꯈꯔ ꯂꯩ ꯁꯥꯖꯈꯤꯒꯦ, ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ, ꯑꯩ ꯆꯪꯈ꯭ꯔꯒꯦ, ꯊꯦꯡꯉꯤ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯂꯩꯔꯤꯛꯇꯨ ꯏꯁꯤꯡ ꯁꯅꯥꯕꯨꯜꯗꯣ ꯑꯃ ꯄꯥꯏꯔꯒ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯈꯣꯏꯃꯨꯅ "ꯏꯁ, ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ ꯑꯩꯗꯤ. ꯀꯅꯥꯅ ꯍꯥꯏꯔꯤꯖꯥꯠꯅꯣ ꯑꯩꯅ ꯊꯥꯖꯗ ꯀꯣꯏꯒꯦ ꯍꯥꯏꯅ ꯃꯥꯅ ꯄꯥꯎꯒ ꯊꯥꯔꯝꯃꯤꯁꯦ? ꯊꯥꯖꯅꯗꯤ ꯍꯥꯏꯔꯝꯗꯧ ꯃꯥꯟꯗꯦ, ꯍꯥꯏꯗꯣꯛꯀꯅꯨ ꯐꯖꯅ ꯍꯥꯏꯔꯝꯃꯕꯅꯤ." ꯇꯥꯟꯖꯥꯁꯤꯗ ꯃꯃꯥꯟꯅꯕ ꯄꯤꯁꯛꯇꯣ ꯐꯠ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯈꯣꯏꯃꯨꯅ ꯃꯣꯔꯣꯝ ꯁꯣ ꯂꯩꯔꯝꯕꯗꯣ ꯃꯥꯅ ꯍꯦꯛ ꯎꯊꯣꯛꯎꯔꯦ꯫ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯤꯁꯛꯅ "ꯏꯇꯥꯎ ꯈꯣꯏꯃꯨ, ꯀꯩꯗꯧꯔꯒꯦ ꯎꯡꯉ ꯂꯩꯗꯨꯕꯨ? ꯂꯩꯔꯥꯡ ꯀꯅꯥꯒꯤ ꯋꯥꯈꯜꯗꯅꯣ? ꯐꯥꯒꯤꯒ ꯇꯧꯔꯛꯈꯤꯅꯨꯗ ꯏꯇꯥꯎ, ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯖꯥꯠꯅꯤ." "ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ?" "ꯑꯩꯅ ꯊꯥꯖꯗ ꯀꯣꯏꯒꯦ ꯍꯥꯏꯔꯨꯕꯗꯣ ꯂꯩꯔꯤꯛ ꯈꯪꯉ ꯂꯩꯔꯝꯃꯤ." "ꯀꯃꯥꯏ ꯈꯪꯉꯤꯖꯥꯠꯅꯣ? ꯑꯩꯅꯗꯤ ꯍꯥꯏꯗꯦ." "ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯁꯤ." "ꯁꯣꯏꯗ꯭ꯔꯦ, ꯊꯥꯖꯅ ꯍꯥꯏꯕ. ꯃꯥꯗꯤ ꯂꯩꯔꯤꯛꯀ ꯀꯥꯏꯅꯍꯟꯈ꯭ꯔꯒ ꯃꯥ ꯑꯣꯏꯅ ꯂꯩꯔꯒꯦꯅ ꯑꯗꯨꯝ ꯈꯜꯂꯝꯃꯅꯤ. ꯃꯥꯗꯤ ꯑꯔꯪ ꯑꯔꯥꯛꯇꯁꯨ ꯈꯔ ꯑꯗꯨꯝ ꯉꯥꯎꯖꯩꯗꯅ. ꯑꯗꯨꯕꯨ ꯂꯩꯔꯤꯛꯇꯤ ꯏꯆꯝ ꯆꯝꯅ ꯎꯏ. ꯅꯪꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯗ ꯃꯥ ꯀꯌꯥ ꯀꯜꯂꯛꯄ ꯑꯣꯏꯗꯕ ꯃꯥꯜꯂꯤ ꯏꯇꯥꯎ." "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ. ꯂꯩꯔꯤꯛꯅ ꯑꯁꯦꯡꯕꯩ ꯂꯧꯒꯦ ꯈꯟꯕ, ꯑꯗꯨꯒ ꯊꯥꯖꯅ ꯁꯨꯝ ꯃꯁꯛ ꯐꯖꯕꯒꯤ ꯃꯇꯝ ꯈꯔ ꯁꯨꯝ ꯂꯦꯟꯒꯦꯟ ꯇꯧꯕꯅꯤꯗ." "ꯏꯇꯥꯎ, ꯅꯪꯁꯤꯗꯤ ꯄꯥꯞꯀ ꯂꯣꯏ ꯄꯨꯕ ꯇꯥꯔꯦꯗ.
नुपी मयामगी नुपी कयादि सुरे नंग द कोइरैसे कदाइदगी पापनो दैदा कैसु याम नट्री यांखै सुद्रे हाइबा हरि हरि अदु यामद्रि बोइरे नंग सिदि बैदाव ऐसु यावना पाप पुरकदबो मानचिले नंग मवंगसिदि नंगिसु अनि अहुम यंगहौ अमा खक्तदा लुप लया पोन्ते फट लाउन होंदो अमगा चेंखरदि कमदौबा युगा थक्चिलगा लमजाव सरोकता लाउरा चतोय सरो होय फरेने अदो ऐ कैदौ हाइबनो करीमता तौगन लैरिक थेंगनबदा खैमुदि नंगी वखल खक्तनि खल्लिबा कनामतगी वखल चंगदि खरा हाइबियु ऐसे ओइदबो मुगांगो हाइरिबनिने इदा नंग सिदिबको सिन लोइरेको सिदगी हेन चिन्थीबा ngangamaro ऐ यामनख्रे ऐना थिरैबा चिन मयामसे नंगना कोइबा नुपी खुदिंगी ऐना चिंथी थीदना खुमलै मयामसे नंग अमा लै हाइबगी अदु फाव कानद्रदि करिनो असुम तौदुना खैमुदो लैरिकसु खंगना थाजगसु खंगना तौदुना फना कुइनदि लैरा माले मरक मरकता अतोपा नुपी अनि अहुमसु अदुम हाइरि माले खैमुसी असि पुमनमक्से इचम चमजबि लैरिकते करिम खंगजबा नतेदो थाजदि खंगलसु करिमता हाइदि मादि खैमुगा थुंगनद्रसु याइ खल्ली मसक मतौ फजबनिना मागी मी वाते मासु खैमुगुंबनि सनाहना ऐ तारिब्रा ऐगी बाइदु खाउदो अमुक्ता पुथोरो सेंदोय खोंबा अमुक्ता चलुखिगे थारिक थाना कनागिदनो ममांगी ता चौबल होइदा ओइरदि चटपिरुखिनुको ngarang da macha nupi luhongkhibagi matha yam sarumkhini mangani chakchabu phawba yawdri moidani ne aina chatauribasa mana se lawkhibu numit to ngasi ni ne ngasi sendoi hungadaba numit in hei ma kaurasu aidi kaude ne ningsing halluge ho mi na hainarabani moibaji se sendoi chaba arikba haidana moina adu hainaraga ai patpro mawalodi mathau leitana mingondagi selpu khai pubikraga अदु माइनगसु हाइनरि बोइरे नत्ति मोइबो सेंदोय हुनबा ngमलोइदो ओइरदि सेलदो कनाना पुबियु हाइगे हाइब आइना नमदना पिसिलुबसु नतेदना मी सुनिया मोइबाजिदगी सेलगदो याम पुजनि ngमोय उपाय लेइतदना तौबय ओइरमनि अदु हंगना धर्म लेइतबा थबकसु तौबिनुदा सिबदसु पुबा यारोइतबा लनथुमदो कैदौनगे हाइरिनो नंगना नचानुपा सुनिंगदबा मपोक्सिनबदगी ऐसे मागिसु यावनो होटनरगा लेइरबनि माने ngasi फाव युमसिदा सिकी पुसिलख्रब्रो मांगहनबगी थबक्तनि माने तौरिसि ngasi ऐना होटनरिबसे मागिसु सरुक याउरिबनि नत्रदि मादि करी चानी खंद्रेदा ऐगी इचानुपासिना मरोला ममिंग सिनगा खोइमु हे कौशिलदन ऐना सिमिंगसे कौजरोइसि हाइड्रो ऐ हक्ता लेते लेइसाबि मचा अमानी हेक लाकनि सिबुता खोइमु हो युमला हाइन नहानदसु लाअंबन कना कनानो युम येंगबा लाइबा काइदो ओइरा मालेनिया हौजिकानसिबु युम येंगबगा चटनबरनि लेइसाबिसिंगसे ऐना युम खरे येंग याबा अमा सारंबगी इचागी माइ फाउदि चोपट्रेदना चप हेक मानजद्रा मपा मचासे मीगी न मचासे थबै इंखांग सुहन्नोम हन्दना तुंगदा नुंगाइना लेहौनबो होटनबि हाइये ऐखोइदि अमुक तोइबा ऐना ताली मयामसे इचागी ngaktani मा हक्तक्ति लाइरदना मचा हक्तक्ता फाउबा लोइबा ngमोइदौरिबनि हो अदो मपा अमगी वंगांग नतिये खंगिदा थारिक थाइसु इचाना ग्यान तारकपा सेल तानिंगलपा मतम अमदि लाखिनिदना नचा सक्ता सिदा ऐदि कया थाजदबा हौजिक पुनुपी मफत चेंसिलो अदुगा युमददि लयु याददना इज्जत दाबि तालगा चटख्रोनि ऐखोइबु मीगी ममांगदा फजदौरिब्रा हाइबा अदु ओइरगना लाइबक्ता तमलंबदि खंदो ओलोइरदना ऐ थेंग्रनि अमुक्ता चलुखिगे चटपीखिनो हाइरगा अदुम चटख्रेमी हाइमा मीगी ममांगदा ऐदि ओंथोंने इकाइदौरिदा मपा मचागी मोंगसे मपाना मरोल मलिकपन मचाना मरोल मसुनिंगदबनि वजावगा सुंगांगमी मसु हक्तक फाव लोइररोइ काइना कुबेरगी मरलनि काइना खलि जातनिने आहायो नोकतुम नोकनिंगिदा मोइ मपा मचागी मोंगसे ऐदि खोइमुना होइमा होइमा कदाइ लेगे हाइ काइदौरे खोइमु मपा फावंगांना ngमददना चटख्रे अदुगा नंग अमुक लाअब्रा मिंगमकनगा खोइमु काइना ऐगी मिंगसिबु ऐना खोइमु थोनबियो हाइखिब्रा हाइबा नोइना थोलमि नत्रो अदुगा हौजिकना नोकनबखसु सारी ऐ याउदे नोइ नापाना माना याददना कौरिबनि असुमना मतमदि सुम सुम हौखि खोइमुदि मथंता पोकपनिना मपाना नुपी थिहनिंगले
ꯁꯣꯝꯗꯅ ꯂꯩꯔꯤꯛꯅꯗꯤ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯍꯥꯏꯔꯤ ꯊꯥꯖꯁꯨ ꯈꯣꯏꯃꯨꯅ ꯃꯇꯝ ꯁꯨꯝ ꯂꯦꯜꯂꯤ ꯍꯥꯏꯅ ꯇꯧꯕꯗꯒꯤ ꯃꯊꯃꯣꯏꯗ ꯊꯥꯖꯒꯤꯁꯨ ꯃꯃꯤ ꯇꯥꯔ ꯃꯥꯜꯂꯦ ꯈꯣꯏꯃꯨꯗꯣ ꯃꯥ ꯃꯊꯟꯇ ꯃꯊꯥ ꯁꯥꯃꯟꯕꯗꯒꯤ ꯃꯃꯥꯟꯅꯕ ꯄꯤꯁꯛꯇꯣ ꯑꯃꯨꯛꯇ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯄꯤꯁꯛꯅ ꯏꯇꯥꯎ ꯈꯣꯏꯃꯨ ꯏꯇꯥꯎ ꯊꯥꯔꯤꯛ ꯊꯥꯅ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯎꯗꯕ ꯀꯨꯏꯔꯦꯗ ꯏꯆꯥꯗꯤ ꯏꯃꯥ ꯑꯩ ꯂꯧꯗ ꯈꯔ ꯆꯠꯄ ꯑꯗꯨꯒꯤ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯄꯥꯛꯅ ꯂꯥꯛꯄꯁꯨ ꯉꯝꯗ꯭ꯔꯤ ꯂꯥꯏꯔꯕꯁꯤ ꯋꯥꯏꯗ ꯏꯃꯥ ꯂꯥꯏꯔꯖꯔꯁꯨ ꯏꯕꯨꯡꯉꯣ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝ ꯇꯧꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯅꯇꯥꯎꯁꯤꯗꯤ ꯊꯟꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯊꯟꯕꯩ ꯑꯣꯏꯔꯝꯃꯣꯏꯗ ꯏꯃꯥ ꯈꯣꯏꯃꯨꯅ ꯀꯩꯅꯣ ꯂꯥꯛꯑꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯏꯃꯥꯒ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯟꯅꯔꯝꯃꯤꯕ ꯏꯃꯥꯅ ꯑꯩ ꯃꯔꯝꯗ ꯑꯐꯕꯗꯤ ꯍꯥꯏꯔꯝꯃꯣꯏꯅꯦ ꯑꯩ ꯈꯪꯉꯦ ꯍꯥꯏꯕ ꯑꯩꯒꯤ ꯏꯃꯥ ꯑꯄꯣꯛꯄꯤꯒ ꯃꯥꯜꯂꯛꯇ꯭ꯔꯕꯅꯦ ꯑꯩꯗꯤ ꯑꯁꯦꯡ ꯉꯥꯡ ꯌꯥꯗꯕꯅꯤ ꯅꯇꯥꯎꯗꯤ ꯏꯕꯨꯡꯉꯣ ꯇꯟꯕꯕꯨ ꯇꯜꯂꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩ ꯇꯜꯂꯦ ꯍꯥꯏꯗꯣ ꯏꯃꯥ ꯈꯛ ꯈꯪꯉ ꯂꯣꯏꯔꯦ ꯂꯩꯀꯥꯏ ꯇꯥꯅꯕꯕꯨ ꯂꯥꯎꯗ꯭ꯔꯁꯨ ꯑꯍꯥꯌꯣ ꯏꯁꯨ ꯏꯀꯥꯏꯔꯤꯕ ꯑꯣꯏꯔꯦꯀꯣ ꯅꯪꯒꯤꯁꯦ ꯂꯥꯛꯑꯣꯏꯗ ꯀꯥꯗ ꯋꯥꯔꯤ ꯑꯝꯇ ꯁꯥꯔꯨꯁꯤ ꯁ꯭ꯋꯥꯏꯗꯒ ꯋꯥꯔꯤꯒ ꯁꯥꯕ ꯌꯥꯕ ꯆꯥꯅꯗꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯍꯦꯛꯇ ꯌꯦꯠꯀꯗꯧꯒꯤ ꯉꯥꯏ ꯂꯩꯔꯗꯧꯅꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤꯅꯅꯦ ꯀꯥꯏꯁꯦ ꯍꯥꯏꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯄꯤꯁꯛ ꯏꯃꯥ ꯆꯥ ꯂꯣꯜꯂꯛꯀꯦ ꯂꯩꯔꯝꯃꯨ ꯅꯇꯥꯎ ꯈꯛꯇ ꯂꯥꯕꯗꯨꯒꯤ ꯃꯅꯥꯛꯇ ꯏꯃꯥ ꯁꯤꯗꯤꯕꯀꯣ ꯃꯕꯥꯅꯤ ꯈꯣꯏꯃꯨꯒꯤ ꯀꯥ ꯌꯧꯔꯤ ꯈꯣꯏꯃꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯒꯗꯣ ꯍꯥꯏꯐꯦꯠ ꯉꯥꯁꯤꯜꯂꯤ ꯃꯃꯥ ꯐꯠ ꯂꯥꯎꯅ ꯆꯪꯁꯤꯜꯂꯛꯄꯁꯨ ꯇꯝ ꯉꯝꯗꯦ ꯍꯥꯏꯅ ꯄꯤꯁꯛꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯒꯦ ꯍꯥꯏꯕ ꯍꯟꯗꯛꯅ ꯀꯅꯥꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯦ ꯑꯩꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯅꯦ ꯏꯇꯥꯎ ꯍꯤ ꯑꯅꯤ ꯇꯣꯡꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩ ꯗꯁꯥ ꯇꯥꯔꯤꯅꯦ ꯅꯪꯒꯤꯁꯦ ꯂꯥꯏꯔꯤꯛꯀ ꯊꯥꯖꯒ ꯑꯅꯤꯁꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯃꯥꯅꯦ ꯏꯇꯥꯎ ꯑꯗꯨꯃꯛꯅꯤ ꯑꯩꯗꯤ ꯑꯅꯤꯃꯛ ꯅꯨꯡꯁꯤꯔꯨꯔꯤ ꯀꯃꯥꯏ ꯇꯧꯅꯤ ꯅꯪꯕꯨ ꯊꯥꯖꯗꯤ ꯃꯇꯝ ꯁꯨꯝ ꯂꯦꯟꯕꯅꯤ ꯀꯥꯏ ꯍꯥꯏꯈꯤꯗꯥꯏ ꯍꯣꯏꯅꯦ ꯃꯇꯝ ꯁꯨꯝ ꯂꯦꯟꯕꯗꯨꯗ ꯑꯁꯦꯡꯕ ꯇꯥꯊꯣꯛꯈ꯭ꯔꯦꯅꯦ ꯑꯩꯒꯤꯁꯦ ꯂꯥꯏꯔꯤꯛꯁꯨ ꯊꯥꯗꯣꯛꯅꯤꯡꯗꯦ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯅꯨꯡꯁꯤꯕꯗ ꯐꯥꯒꯤ ꯇꯧꯅꯨ ꯍꯥꯏꯅ ꯑꯃꯗꯤ ꯊꯃꯣꯏ ꯀꯥꯏꯗꯕ ꯌꯥꯔꯔꯣꯏꯅꯦ ꯀꯅꯥ ꯀꯥꯏꯍꯟꯗꯧꯔꯤꯒꯦ ꯏꯇꯥꯎ ꯑꯅꯤꯃꯛꯁꯦ ꯄꯨꯂꯞ ꯂꯧꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯂꯣꯟꯒꯦ ꯍꯥꯏꯔꯤꯔꯣ ꯅꯨꯄꯤ ꯂꯣꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯑꯃꯨꯛꯇꯗ ꯃꯇꯝ ꯑꯃꯠꯇꯗ ꯄꯨꯂꯞ ꯍꯣꯡꯕꯒ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯅꯪꯅ ꯍꯧꯗꯣꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯣꯏ ꯕꯥꯖꯤꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯕꯥꯖꯤꯅꯗꯤ ꯀꯩꯝ ꯍꯥꯏꯔꯣꯏ ꯑꯩꯈꯣꯏ ꯃꯥꯅꯤ ꯕꯦꯔꯥ ꯀꯥꯗꯣꯏꯁꯤ ꯌꯨꯝꯗꯒ ꯆꯪꯍꯟꯗꯕ꯭ꯔꯥ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯔꯤꯅꯣ ꯅꯪ ꯃꯣꯏ ꯑꯅꯤꯁꯤꯗ ꯑꯃꯨꯛꯇ ꯍꯥꯏꯔ ꯌꯦꯡꯉꯁꯤꯔ ꯈꯜꯂꯤꯕ ꯌꯥꯝ ꯇꯧ ꯉꯝꯃꯤꯅ ꯅꯪꯗꯤ ꯊꯥꯖꯕꯨꯗꯤ ꯈꯪꯅ ꯈꯪꯅ ꯇꯧꯕꯅꯤꯅ ꯀꯩꯝ ꯍꯥꯏꯔꯣꯏ ꯂꯥꯏꯔꯤꯛꯇꯤ ꯅꯪꯒ ꯊꯥꯖꯒ ꯈꯪꯅꯩ ꯐꯥꯎꯕ ꯈꯪꯗꯦꯗꯥꯏꯅꯦ ꯃꯥꯗꯤ ꯅꯪ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯔꯅꯤꯀꯣ ꯑꯩꯁꯨ ꯃꯥꯒꯤ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯊꯥꯖꯁꯨ ꯊꯥꯗꯣꯛꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯐꯔꯤꯁꯦ ꯑꯩ ꯃꯕꯥꯅꯤꯗ ꯑꯃꯨꯛꯇ ꯍꯥꯏꯔꯒ ꯌꯦꯡꯂꯒꯦ ꯌꯥꯔꯦ ꯌꯥꯗ꯭ꯔꯗꯣ ꯅꯤꯗ ꯅꯤꯁꯤꯜꯂꯨ ꯄꯤꯔꯛꯇ꯭ꯔꯁꯨ ꯃꯍꯨꯠꯅꯦ ꯍꯥꯏꯗꯨꯅꯤ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯍꯣꯏ ꯐꯔꯦ ꯑꯗꯨꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯏꯔꯤꯛꯅꯗꯤ ꯌꯥꯔꯛꯀꯅꯤ ꯊꯥꯖꯗꯦ ꯃꯥꯅꯤ ꯑꯩꯅ ꯀꯤꯔꯤꯁꯤꯁꯨ ꯑꯗꯨꯗꯤ ꯍꯥꯡꯆꯤꯠꯇꯣ ꯃꯃꯥꯡꯒꯤ ꯃꯥꯃ ꯇꯣꯂꯃꯨꯍꯩꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯆꯧꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ ꯅꯪ ꯄꯥꯎ ꯈꯔ ꯍꯥꯏꯔꯝꯃꯣ ꯁꯣꯏꯗꯅ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯣ ꯑꯍꯤꯡꯗꯣ ꯈꯣꯏꯃꯨ ꯇꯨꯝꯕ ꯌꯥꯗꯦ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕ ꯈꯣꯏꯃꯨꯅ ꯉꯥꯏꯈꯣꯅꯤ ꯏꯃꯥꯒ ꯕꯥꯖꯤꯒꯗꯤ ꯌꯥꯔꯛꯀꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯁꯦ ꯑꯁ ꯑꯩꯁꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯗꯣꯔꯤ ꯋꯥꯈꯜ ꯈꯟꯕ ꯍꯦꯟꯃꯟꯗꯅ ꯍꯦ ꯃꯤꯠ ꯅꯪꯁꯨ ꯁꯠ ꯇꯧꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯣꯕ ꯋꯥꯈꯜꯒꯁꯦ ꯑꯃꯠꯇ ꯈꯟꯅꯤꯡꯗ꯭ꯔꯦꯕ ꯑꯩ ꯈꯣꯏꯃꯨꯗ ꯐꯃꯨꯡꯗ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯆꯦꯞꯄꯤ ꯇꯨꯝ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯤ ꯑꯃꯗ ꯑꯃꯨꯛ ꯆꯦꯞꯄꯤ ꯇꯨꯝ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯤ ꯑꯃꯠꯇ ꯍꯦꯛ ꯌꯥꯗꯦ ꯍꯦꯔꯥ ꯅꯨꯄꯤ ꯑꯅꯤ ꯊꯤꯕꯁꯤꯕꯨ ꯑꯩꯅ ꯍꯧꯗꯣꯛꯄ ꯅꯠꯇꯕꯁꯤꯕꯨ ꯁꯨꯃꯥꯏꯅ ꯈꯔ ꯂꯥꯏꯅ ꯈꯟꯗꯣꯛꯄꯗꯨꯗꯒꯤꯗꯤ ꯈꯣꯏꯃꯨꯗꯨ ꯇꯨꯝꯕ ꯌꯥꯔ ꯃꯥꯜꯂꯤ ꯅꯥꯈꯣꯛꯈ꯭ꯔꯦ ꯈ꯭ꯔꯣ ꯈ꯭ꯔꯣ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯤ ꯌꯧꯔꯦ ꯈꯣꯏꯃꯨ ꯆꯥꯛ ꯏꯁꯤꯡ ಚಾಥꯣꯛꯂꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯃꯐꯤ ꯃꯔꯣꯜ ꯅꯥꯟꯅ ꯁꯦꯠꯆꯤꯜꯂꯤ ꯅꯣꯡꯃꯇ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯗꯕ ꯈꯣꯏꯃꯨꯗꯨ ꯉꯁꯤꯗꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜ ꯈꯨꯔꯨꯝꯈ꯭ꯔꯦ ꯃꯃꯥꯗꯤ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ ꯃꯃꯥꯗꯁꯨ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯣꯏꯔꯝꯃꯤ ꯊꯥꯔꯤꯛ ꯊꯥꯅ ꯀꯗꯥꯏ ꯆꯠꯇꯧꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯨ ꯂꯪꯐꯩ ꯆꯠꯂꯒ ꯁꯦꯜ ꯇꯥꯜꯂꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯦꯜ ꯇꯥꯟꯕꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯕ ꯊꯕꯛ ꯑꯃꯅꯤ ꯑꯩꯅ ꯆꯠꯇꯣꯏꯁꯤ ꯏꯃꯥ ꯑꯩ ꯃꯥꯡꯒꯣꯜ ꯑꯣꯏꯖꯔꯒꯦ ꯏꯆꯥꯅ ꯇꯧꯕ ꯑꯐꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯣꯏꯅ ꯃꯥꯡꯒꯣꯜ ꯑꯣꯏꯔꯛꯄ ꯑꯣꯏꯖꯧ ꯀꯔꯤꯅꯣ ꯏꯃꯥ ꯃꯥꯡꯒꯣꯜ ꯑꯣꯏꯔꯣ ꯈꯛ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯐꯕ ꯊꯕꯛ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯏꯗꯨꯅ ꯀꯩꯅꯣ ꯅꯪ ꯀꯔꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒꯦ ꯍꯥꯏꯕꯅꯣ ꯍꯦ
ꯃꯤꯒꯤ ꯃꯄꯣꯠꯀ ꯍꯨꯕ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯅꯪꯕꯨ ꯉꯥꯏꯈꯣꯅꯤ ꯆꯠꯈ꯭ꯔꯦꯅꯦꯍꯦ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯉꯁꯤ ꯃꯥꯅ ꯆꯠꯂꯤꯕꯁꯤꯅ ꯑꯁꯣꯝꯗꯅ ꯂꯩꯔꯤꯛꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯈꯣꯏꯃꯨ ꯊꯦꯡꯅꯔꯨꯅꯤ ꯊꯣꯛꯂꯛꯏ ꯃꯣꯃꯣꯟꯒ ꯇꯧꯗꯅ ꯊꯥꯖꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯧꯔꯛꯏ ꯃꯐꯝꯗꯨꯗ ꯂꯩꯔꯤꯛꯅ ꯊꯥꯖ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯇꯥꯄꯤ ꯁꯛꯅ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯒꯤ ꯂꯥꯛꯏꯅꯤ ꯅꯨꯡꯉꯥꯏꯔꯤꯕ ꯅꯪꯕꯣ ꯏꯕꯥꯅꯤ ꯊꯦꯡꯅꯗꯕꯁꯨ ꯀꯨꯏꯔꯦ ꯂꯩꯔꯤꯛꯅ ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯏꯕꯥꯅꯤꯃꯛ ꯀꯧꯔꯤꯗꯦ ꯑꯩꯁꯨ ꯃꯄꯥꯟꯒ ꯊꯣꯛꯄ ꯁꯪꯗ꯭ꯔꯤ ꯏꯕꯦꯝꯃ ꯌꯨꯝꯗ ꯐꯤꯕꯨ ꯁꯥꯕꯅꯦ ꯏꯃꯥꯒꯤ ꯃꯇꯦꯡ ꯁꯨꯝ ꯄꯥꯡ ꯂꯩꯗꯅ ꯌꯨꯝꯗ ꯂꯩꯔꯗꯤ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯈꯔꯁꯨ ꯀꯣꯏꯊꯣꯛꯑꯣ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯤꯁꯨ ꯀꯣꯛ ꯆꯤꯛꯄꯅꯦ ꯇꯥꯟꯖꯥꯗꯨꯗ ꯈꯣꯏꯃꯨꯗꯨ ꯂꯥꯛꯏ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯎꯔꯦ ꯃꯤꯍꯨꯟ ꯊꯥꯎꯟꯒ ꯁꯨꯗꯕꯩ ꯃꯑꯣꯡꯅꯤ ꯃꯥꯒꯤꯗꯣ ꯊꯥꯖ ꯂꯩꯔꯤꯛ ꯑꯅꯤꯃꯛꯅ ꯄꯨꯜꯂꯞꯅ ꯀꯧꯔꯛꯏ ꯇꯥ ꯈꯣꯏꯃꯨ ꯂꯩꯔꯤꯛꯇꯤ ꯈꯔ ꯉꯛꯄꯒꯨꯝ ꯇꯧꯏ ꯀꯔꯤꯒꯤꯅꯣ ꯊꯥꯖꯅ ꯇꯥ ꯈꯣꯏꯃꯨꯗ ꯑꯁꯨꯛ ꯀꯣꯏꯗꯅ ꯀꯧꯔꯤꯁꯤꯕꯣ ꯃꯕꯥꯅꯤꯕꯨ ꯑꯩꯅ ꯑꯃꯨꯛꯈꯛ ꯊꯦꯡꯅꯍꯟꯈꯤꯕꯗ ꯉꯥꯏꯔꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯀꯣꯏꯅꯔꯝꯗ꯭ꯔꯤꯁꯤꯅ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯈꯣꯏꯃꯨꯅ ꯅꯕꯥꯅꯤꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯥꯏꯅ ꯄꯨꯜꯂꯞ ꯀꯧꯕꯅꯤ ꯑꯩꯅ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯕꯅꯤ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯂꯩꯔꯤꯛꯅ ꯀꯔꯤ ꯋꯥꯅꯣ ꯊꯥꯖꯅ ꯂꯥꯟꯅ ꯀꯩꯁꯨ ꯂꯧꯔꯣꯏꯅꯦ ꯍꯥꯏꯔꯣꯅꯦ ꯊꯥꯖꯅ ꯉꯁꯤ ꯈꯣꯏꯃꯨꯒꯤ ꯃꯃꯥꯡꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯁꯤꯕꯨ ꯏꯆꯝ ꯆꯝꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯉꯥꯡꯕ ꯋꯥꯉꯥꯡꯂꯅꯤ ꯁꯤꯕꯣ ꯋꯥꯈꯜꯗ ꯈꯜꯂꯤ ꯂꯩꯔꯤꯛꯅ ꯈꯣꯏꯃꯨꯅ ꯑꯩ ꯍꯥꯏꯔꯒꯦꯁꯦ ꯑꯩ ꯅꯕꯥꯅꯤꯕꯨ ꯄꯨꯜꯂꯞ ꯂꯨꯍꯣꯡꯂꯒꯦ ꯈꯜꯂꯤ ꯅꯕꯥꯅꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ ꯂꯩꯔꯤꯛꯅ ꯀꯔꯤꯒꯤ ꯈꯪꯅꯕꯅꯦ ꯏꯕꯥꯅꯤ ꯈꯪꯅꯔꯒ ꯀꯔꯤꯅꯣ ꯅꯪꯅ ꯊꯥꯖꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯞ ꯂꯨꯍꯣꯡꯂꯁꯦ ꯍꯥꯏꯔꯤꯁꯤꯅ ꯇꯥ ꯈꯣꯏꯃꯨ ꯉꯥꯎꯔꯕ꯭ꯔꯣ ꯃꯤꯅ ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯅꯠꯇꯅ ꯒꯟꯖꯥꯒ ꯊꯧꯔꯕ ꯀꯩꯅꯣ ꯊꯥꯖꯅ ꯂꯩꯔꯤꯛ ꯅꯪꯅ ꯇꯥ ꯈꯣꯏꯃꯨ ꯈꯪꯅꯔꯤꯕꯗꯨꯃꯥꯏꯅ ꯑꯩꯁꯨ ꯈꯪꯅꯔꯤꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯊꯥꯖ ꯀꯔꯤꯅꯣ ꯇꯥ ꯈꯣꯏꯃꯨ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕ ꯅꯠꯇꯦ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯑꯩ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯈꯣꯏꯃꯨꯅ ꯂꯩꯔꯤꯛ ꯊꯥꯖꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ ꯅꯪ ꯊꯥꯖꯕꯨ ꯑꯗꯨꯛ ꯂꯥꯟꯅꯁꯨ ꯈꯟꯒꯅꯨ ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯤ ꯊꯥꯖꯅꯕꯥꯅꯤ ꯈꯪꯅꯔꯒ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗꯅ ꯀꯔꯤ ꯂꯤꯂꯥ ꯑꯃꯨꯛ ꯁꯥꯟꯅꯕ ꯂꯥꯛꯏꯕ ꯆꯠꯄꯤꯈ꯭ꯔꯣ ꯌꯥꯔꯦ ꯂꯩꯔꯤꯛ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯊꯥꯖꯕꯨꯁꯨ ꯑꯩ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯑꯗꯨꯔꯥ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯖꯔꯛꯄꯒꯤ ꯃꯍꯩ ꯏꯃꯥꯟꯅꯕꯤꯁꯨ ꯅꯪꯅ ꯂꯣꯟꯅꯕꯤ ꯑꯣꯏꯍꯜꯂꯒꯦ ꯈꯜꯂꯕ ꯀꯔꯤꯅꯣ ꯊꯥꯖ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯅ ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯤꯅꯤꯀꯣ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄꯀꯣ ꯂꯩꯔꯤꯛ ꯑꯩꯅꯗꯤ ꯀꯌꯥ ꯌꯥꯖꯗꯕꯅꯤ ꯇꯥ ꯈꯣꯏꯃꯨꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒꯦ ꯍꯥꯏꯔꯤꯕꯅꯤ ꯐꯔꯦꯗꯅ ꯇꯥ ꯈꯣꯏꯃꯨꯁꯤꯗꯤ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯈꯤꯗ꯭ꯔꯣ ꯑꯩꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯇꯥ ꯈꯣꯏꯃꯨ ꯅꯪꯒꯤꯁꯦ ꯑꯩꯁꯤꯕꯨ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯅ ꯇꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯤꯛꯇꯣ ꯋꯥ ꯀꯞꯈ꯭ꯔꯦ ꯊꯦꯝꯕ ꯌꯥꯗꯈꯩ ꯂꯝꯕꯤꯗ ꯆꯠꯄ ꯑꯆꯠ ꯑꯋꯣꯛ ꯈꯔꯅꯁꯨ ꯌꯦꯡꯅꯔꯛꯏ ꯃꯣꯏ ꯃꯑꯣꯡꯗꯣ ꯑꯗꯨꯕꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯤꯅ ꯀꯅꯥꯝꯇꯅ ꯃꯅꯥꯛꯇ ꯆꯪꯂꯒ ꯀꯔꯤ ꯇꯧꯔꯒꯦꯗꯤ ꯍꯪꯂꯨꯗꯦ ꯈꯣꯏꯃꯨꯅ ꯂꯩꯔꯤꯛ ꯌꯥꯔꯤꯁꯤ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯃꯤꯅ ꯌꯦꯡꯂꯛꯄꯒꯤꯗꯤ ꯅꯪ ꯏꯀꯥꯏꯔꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨꯃꯥꯏꯅ ꯊꯥꯖꯒꯤꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗꯧꯔꯤꯕꯅꯤ ꯅꯪ ꯊꯥꯖꯕꯗꯨ ꯅꯨꯡꯁꯤꯔꯗꯤ ꯊꯥꯖꯒ ꯑꯗꯨꯝ ꯊꯨꯡꯅꯈ꯭ꯔꯣ ꯑꯩ ꯀꯔꯤꯁꯨ ꯌꯦꯠꯂꯔꯣꯏ ꯑꯩꯗꯤ ꯑꯅꯤ ꯂꯨꯍꯣꯡꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏꯌꯦ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯅꯤꯡꯉꯦ ꯊꯥꯖꯅ ꯑꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥ ꯈꯣꯏꯃꯨꯅ ꯍꯥꯏꯕꯁꯤꯗ ꯊꯥꯖꯃꯥꯏꯅ ꯄꯨꯛꯆꯦꯜ ꯈꯤꯇ ꯆꯥꯎ ꯀꯩꯗꯧꯕꯒꯤ ꯂꯩꯔꯤꯛ ꯅꯪꯕꯣ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯕꯥꯅꯤ ꯈꯛ ꯊꯨꯡꯅꯖꯈ꯭ꯔꯣ ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯔꯅꯨ ꯂꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒꯦ ꯃꯤꯕꯨ ꯑꯆꯥꯄꯣꯠ ꯌꯦꯟꯅꯕꯒꯨꯝ ꯌꯦꯟꯅꯧ ꯌꯥꯗ꯭ꯔꯒ ꯄꯨꯛꯆꯦꯜ ꯄꯤꯛꯄꯅꯦ ꯍꯥꯏꯔꯗꯤ ꯑꯩ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒ ꯄꯥꯝꯖꯗꯦꯌꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯑꯩ ꯈꯛꯀꯤ ꯑꯣꯏꯖꯒꯦ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩꯗꯤ ꯅꯪꯕꯨꯁꯨ ꯊꯥꯖꯕꯨꯁꯨ ꯑꯅꯤꯃꯛ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯌꯥꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯌꯦꯟꯅꯕꯗꯣ ꯑꯩ ꯌꯥꯎꯖꯔꯔꯣꯏꯒꯦ ꯊꯥꯖꯒꯤ ꯁꯔꯨꯛ ꯑꯗꯨꯝ ꯑꯣꯏꯍꯟꯕꯤꯔꯣ ꯑꯩ ꯌꯦꯡꯕ ꯉꯝꯖꯔꯣꯏ ꯑꯩꯅ ꯅꯪꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯇꯥ ꯈꯣꯏꯃꯨ ꯅꯪ ꯄꯥꯞꯇꯤ ꯁꯣꯏꯗꯅ ꯄꯨꯕ ꯑꯣꯏꯌꯨꯀꯣ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯏꯃꯥ ꯅꯨꯡꯁꯥ ꯊꯤꯔꯝꯃꯅꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨ ꯅꯕꯥꯅꯤ ꯉꯥꯏꯈꯣ ꯃꯤ ꯂꯩꯔꯤ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯑꯣ ꯀꯞꯄꯒ ꯆꯦꯟꯈ꯭ꯔꯦ ꯃꯥꯗꯤ ꯊꯥꯖ ꯑꯩꯒꯤꯁꯤꯕꯨ ꯀꯌꯥꯃꯨꯛ ꯂꯥꯜꯂꯒꯦꯅꯦ ꯑꯩꯗꯤ ꯅꯕꯥꯅꯤꯃꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯖꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯇꯥ ꯈꯣꯏꯃꯨꯅ ꯃꯥ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯩ ꯂꯧꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯄꯨꯜꯂꯞ ꯍꯔꯥꯎ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯔꯒ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯊꯥꯖ ꯅꯪꯗꯤ ꯀꯩꯝ ꯈꯟꯗ꯭ꯔꯥ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇ꯭ꯔꯥ ꯀꯩꯝ ꯈꯟꯗꯦꯗ
ꯀꯔꯤ ꯈꯜꯂꯣ ꯍꯥꯏꯔꯤꯅꯣ? ꯌꯥꯔꯦ, ꯀꯩꯁꯨ ꯈꯜꯂꯣ ꯍꯥꯏꯗꯦꯗ. ꯐꯔꯦ, ꯏꯕꯥꯅꯤ ꯁꯣꯍꯜꯂꯁꯤ. ꯅꯪꯁꯨ ꯆꯠꯈ꯭ꯔꯣ. ꯑꯩ ꯀꯣꯟꯅ ꯄꯥꯎ ꯍꯥꯏꯔꯛꯑꯒꯦ. ꯍꯣꯏ, ꯑꯩ ꯆꯠꯂꯒꯦ. ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ. ꯍꯣꯏ, ꯆꯠꯂꯣ. ꯊꯥꯖꯁꯤꯗꯤ ꯀꯌꯥ ꯅꯥꯆꯨꯡꯕ ꯎꯗꯦ. ꯃꯥꯒꯤꯁꯤꯕꯨ ꯑꯩ ꯅꯨꯡꯁꯤꯔꯤꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯔꯥꯜ ꯏꯊꯨꯝꯗ ꯃꯤꯇꯥꯔꯤꯕ ꯖꯥꯠꯂꯥ? ꯂꯥꯏꯔꯤꯛꯇꯤ ꯈꯣꯡꯒꯩ ꯀꯞꯂꯒ ꯆꯠꯈ꯭ꯔꯦ. ꯑꯩꯒꯤ ꯋꯥꯍꯩꯗꯨꯕꯨ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯕ ꯖꯥꯠꯂꯥ? ꯂꯥꯏꯔꯤꯛꯁꯨ ꯅꯨꯄꯥ ꯑꯅꯤ ꯄꯨꯂꯞ ꯀꯣꯏ ꯂꯩꯔꯝꯃꯗꯤ ꯑꯩ ꯀꯩꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯣꯏꯗ. ꯑꯩ ꯀꯣꯛꯀ ꯆꯤꯛꯈꯠꯂꯛꯑꯦꯗ ꯇꯧꯔꯤꯁꯦ. ꯄꯤꯁꯛꯅ, ꯏꯇꯥꯎ, ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯦ? ꯂꯥꯏꯔꯤꯛꯇꯤ ꯀꯞꯄꯒ ꯆꯠꯈꯤꯕꯣꯏ. ꯊꯥꯖꯗꯤ ꯌꯥꯃꯣꯡ ꯍꯥꯗꯅ ꯅꯣꯛꯐꯦꯠꯀꯗꯧꯔ ꯆꯠꯈꯤꯅꯦ. ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯂꯥꯏꯔꯤꯛꯇ ꯅꯪꯅ? ꯈꯣꯏꯃꯨꯅ, ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯂꯩꯕ? ꯃꯃꯥꯡꯒꯤ ꯕꯣꯔꯣꯏ ꯃꯈꯣꯡꯒꯤ ꯄꯣꯠꯐꯝꯁꯤꯗ ꯐꯝꯃ ꯂꯩꯔꯤꯅꯤ. ꯅꯣꯏ ꯎꯗꯅꯕ ꯍꯥꯏꯗꯅ ꯋꯥꯔꯤ ꯂꯣꯏꯔꯀꯥꯟꯗ ꯆꯪꯂꯛꯀꯦ ꯍꯥꯏꯅ. ꯏꯕꯥꯅꯤꯅ ꯍꯥꯟꯅ ꯍꯥꯏꯅꯕ ꯋꯥꯔꯤꯗꯣ ꯂꯥꯏꯔꯤꯛꯇꯤ ꯌꯥꯔꯛꯇ꯭ꯔꯦ. ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯀꯞꯄꯒ ꯆꯠꯈ꯭ꯔꯤꯗꯣ. ꯊꯥꯖꯗꯤ ꯀꯔꯤ ꯍꯥꯏ? ꯃꯥꯗꯤ ꯀꯩꯝ ꯍꯥꯏꯗꯦ. ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏ. ꯌꯥꯝ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯂꯥꯏꯔꯤꯛꯇꯤ ꯀꯩꯝ ꯍꯥꯏꯔꯝꯗ꯭ꯔꯣ? ꯑꯩ ꯅꯨꯄꯥꯗꯤ ꯑꯩ ꯈꯛꯀꯤ ꯑꯣꯏꯅꯤꯡꯉꯤ, ꯃꯥꯒ ꯌꯦꯟꯅꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯃꯄꯤ ꯇꯥꯕꯈꯩ ꯀꯞꯇꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯏꯔꯤꯛꯅ ꯅꯪ ꯅꯨꯡꯁꯤꯔꯤꯗꯣ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯍꯥꯏꯖꯤꯜꯂꯒ ꯊꯥꯖꯃꯨꯛ ꯈꯪꯅꯔꯨꯕꯅꯣ ꯍꯥꯏꯕ? ꯊꯥꯖꯅꯗꯤ ꯅꯪꯕꯨ ꯀꯌꯥ ꯅꯨꯡꯁꯤꯕ ꯃꯥꯟꯗꯦꯅꯦ. ꯅꯨꯡꯁꯤꯕꯅꯦꯍꯦ, ꯅꯪꯅ ꯈꯪꯗꯗꯧꯔꯤꯅꯤ. ꯃꯁꯤ ꯊꯥꯖꯒꯤ ꯈꯟꯕ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇ꯭ꯔꯤꯅꯦ. ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯊꯥꯖꯒ ꯑꯗꯨꯝ ꯂꯨꯍꯣꯡꯈ꯭ꯔꯣꯗꯅ. ꯑꯩ ꯂꯥꯏꯔꯤꯛꯇꯤ ꯀꯃꯥꯏꯅ ꯊꯥꯗꯣꯛꯇꯣꯏꯅꯣ? ꯏꯕꯨꯡꯉꯣ, ꯍꯤ ꯑꯅꯤ ꯇꯣꯡꯕꯗꯤ ꯌꯥꯔꯣꯏꯅꯦ. ꯏꯇꯥꯎ, ꯌꯨꯝ ꯐꯥꯎꯕ ꯆꯠꯃꯤꯟꯅꯁꯤ ꯂꯥꯛꯑꯣ. ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯤ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯃꯤ ꯑꯇꯩꯒ ꯑꯣꯏꯔꯗꯤ ꯑꯩꯅ ꯅꯪꯁꯦ ꯉꯁꯥꯏꯅ ꯐꯨꯔꯗꯧꯅꯤ. ꯏꯃꯥꯟꯅꯕ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯒꯤ ꯅꯪ ꯃꯤꯆꯪꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤꯀꯣ ꯑꯩꯁꯦ. ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯄꯥꯞꯇꯤ ꯑꯩ ꯂꯣꯏꯅ ꯑꯗꯨꯝ ꯄꯨꯒꯦ. ꯅꯪꯒꯤ ꯁꯔꯨꯛ ꯑꯃꯠꯇ ꯌꯥꯎꯍꯜꯂꯣꯏ. ꯂꯥꯏꯔꯤꯛꯅ ꯅꯍꯥꯟꯁꯨ ꯑꯩꯉꯣꯟꯗ ꯁꯥꯞ ꯊꯥꯔꯝꯕꯅꯤ. ꯌꯨꯝ ꯌꯧꯔꯤꯁꯤ. ꯏꯃꯥꯁꯨ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝ ꯂꯩꯔꯤ. ꯏꯃꯥ ꯍꯥꯟꯅ ꯊꯦꯡꯅꯗꯧꯔꯕ ꯑꯩꯁꯦ. ꯀꯩꯝꯆꯗꯤ ꯍꯥꯏꯌꯨꯀꯣ. ꯍꯣꯏꯗ, ꯑꯩ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯒꯦ. ꯊꯥꯔꯤꯛ ꯊꯥꯅ, ꯀꯩꯗꯧꯔꯦ ꯈꯣꯏꯃꯣ? ꯅꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯊꯥꯅ ꯎꯔꯤ. ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯅꯪꯕꯨ? ꯀꯩꯗꯧꯔꯦ ꯅꯪ ꯃꯔꯨꯞꯁꯦ ꯄꯤꯁꯛ? ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ. ꯈꯔ ꯆꯣꯛꯊꯕꯅꯤ. ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯁꯨꯝ ꯂꯦꯞꯄꯒ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ. ꯑꯗꯨꯗꯒꯤ ꯏꯇꯥꯎꯅ ꯀꯣꯛ ꯉꯥꯎꯔꯛꯑꯦ ꯍꯥꯏꯔꯛꯄꯗꯒꯤ ꯌꯨꯝ ꯐꯥꯎ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯔꯕꯅꯤ. ꯆꯥꯛꯁꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ. ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤ. ꯑꯩꯗꯤ ꯅꯨꯄꯤꯅꯒ ꯊꯤꯅ ꯉꯥꯡꯕꯤꯔꯛꯑꯕ ꯈꯜꯂꯨꯔꯦ. ꯈꯣꯏꯃꯨ ꯄꯤꯁꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ. ꯁꯤꯅꯤꯀꯣ ꯃꯃꯥꯒꯤ ꯃꯒꯨꯟ ꯍꯥꯏꯁꯤ. ꯍꯦꯛꯇ ꯈꯪꯕ, ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯁꯨ ꯄꯤꯁꯛꯅ ꯐꯠ ꯈꯨꯝꯂꯛꯏ. ꯑꯗꯨꯏ ꯅꯠꯇꯦꯗ ꯏꯃꯥ, ꯑꯣꯟꯊꯣꯛꯄ. ꯅꯪ ꯅꯇꯥꯎꯗꯤ ꯈꯣꯏꯃꯣꯅꯤꯗꯣ, ꯑꯗꯨꯒꯤ ꯍꯦꯛꯇ ꯍꯥꯏꯔꯤꯕꯅꯤ. ꯂꯩꯔꯝꯃꯣ ꯅꯇꯥꯎ ꯀꯥꯗ. ꯏꯃꯥꯅꯦ ꯍꯩꯅꯧ ꯑꯃꯨꯟꯕ ꯈꯥꯏꯔꯒ ꯄꯨꯕꯤꯔꯛꯀꯦ. ꯆꯥꯃꯤꯟꯅꯧ. ꯍꯣꯏ ꯏꯃꯥ. ꯑꯁꯣꯝꯗꯅ ꯂꯥꯏꯔꯤꯛꯅ ꯀꯞꯇꯅ ꯆꯦꯜꯂꯛꯄꯗꯨꯗ ꯃꯃꯥꯗꯤ ꯏꯄꯥ ꯄꯥꯈꯠꯂꯨꯔꯤ. ꯍꯪꯂꯛꯏ ꯄꯥꯈꯠꯅ ꯁꯈꯤꯅ, ꯂꯩꯔꯦ, ꯀꯩꯗꯧꯔꯦ? ꯑꯁ꯭ꯋꯥꯏ ꯐꯥꯎ ꯊꯣꯛꯎꯒꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯀꯞꯄꯒ ꯍꯟꯖꯤꯜꯂꯛꯏꯗꯤ. ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯕ? ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ ꯏꯃꯥ. ꯑꯩ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯂꯩꯒꯦ. ꯀꯔꯤꯝꯇ ꯍꯪꯂꯛꯀꯅꯣ ꯑꯩꯉꯣꯟꯗ. ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯁꯤꯟꯊꯕꯗꯤ ꯇꯣꯛꯇꯦ. ꯉꯁꯥꯏ ꯈꯣꯏꯃꯨꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯥꯒ ꯑꯗꯨꯛ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯈꯪꯅ ꯂꯩꯔꯒ ꯃꯥꯅ ꯀꯔꯤꯁꯨ ꯈꯪꯗꯅ ꯂꯩꯔꯝꯕ, ꯑꯗꯨꯒ ꯃꯥꯕꯨꯁꯨ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ, ꯅꯪꯕꯨꯁꯨ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯛꯄ. ꯂꯥꯏꯔꯤꯛ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯃꯒ ꯃꯣꯟꯗ ꯃꯃꯥꯏ ꯎꯞꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯤ. ꯃꯃꯥꯅ ꯆꯥꯛ ꯆꯥꯁꯦ ꯍꯧꯗꯣꯛꯄꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ. ꯑꯍꯤꯡ ꯌꯧꯔꯛꯄꯗ ꯂꯥꯏꯔꯤꯛꯇꯣ ꯃꯤꯀꯞ ꯊꯣꯛꯂꯛꯏ. ꯑꯍꯤꯡ ꯑꯣꯏꯔꯝꯃꯦꯗꯅ ꯁꯤꯗꯤ. ꯅꯣꯡ ꯉꯥꯟꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤ ꯖꯥꯠꯅꯣ? ꯑꯩꯅ ꯆꯥꯛ ꯂꯥꯝꯕꯒ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯍꯧꯖꯤक ꯑꯩꯅ ꯂꯧꯒꯗꯕ ꯐꯤꯔꯦꯞꯁꯤ ꯀꯔꯤꯅꯣ? ꯑꯩ ꯇꯥ ꯈꯣꯏꯃꯨꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯌꯦꯟꯅꯕꯗꯤ ꯄꯥꯝꯗꯦ. ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯑꯩ ꯈꯛꯀꯤ ꯑꯣꯏꯅꯤꯡꯉꯤ. ꯂꯥꯏꯔꯤꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯐꯤꯔꯦꯞ ꯑꯃꯗꯤ ꯂꯧꯔꯒꯦ ꯈꯜꯂꯤ. ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯊꯥꯖ, ꯅꯪꯁꯨ ꯉꯝꯃꯜꯂꯤꯀꯣ. ꯑꯗꯨꯛ ꯆꯥꯎꯕ ꯅꯝꯊꯥꯛ ꯑꯩꯒꯤꯅꯦ ꯈꯟꯖꯔꯤꯕ ꯅꯕꯥꯅꯤꯅ ꯑꯩꯉꯣꯟꯗ ꯇꯧꯔꯝꯂꯕꯀꯣ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯀꯞꯂꯔꯣꯏ. ꯊꯥꯖꯕ ꯊꯝꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯃꯥꯒꯤꯗꯃꯛ ꯃꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨ. ꯑꯩꯗꯤ ꯌꯥꯎꯔꯔꯣꯏ. ꯑꯃꯨꯛ ꯍꯟꯅ ꯇꯥ ꯈꯣꯏꯃꯨꯒ ꯎꯅꯔꯔꯣꯏ. ꯑꯩ ꯃꯥꯒꯤ ꯃꯁꯛ ꯐꯥꯎ ꯍꯦꯛ ꯌꯦꯡꯈ꯭ꯔꯔꯣꯏ. ꯇꯥ ꯈꯣꯏꯃꯨ, ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ. ꯈꯣꯏꯃꯨꯅ ꯂꯥꯏꯔꯤꯛꯄꯨ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯊꯦꯡꯅꯁꯤ ꯍꯥꯏꯅ ꯄꯥꯎ ꯀꯌꯥꯔꯛ ꯊꯥꯔꯛꯏ. ꯂꯥꯏꯔꯤꯛ ꯊꯣꯛꯈꯤꯗ꯭ꯔꯤ. ꯅꯨꯡ ꯑꯣꯜꯂꯕ ꯃꯤ ꯑꯣꯏꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯈꯣꯏꯃꯨꯒꯤ ꯃꯐꯝꯗ. ꯂꯥꯏꯔꯤꯛꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯣꯏꯃꯨꯅ ꯄꯥꯔꯨꯗꯦ.
ꯃꯥꯅ ꯍꯥꯏꯔꯤꯈꯩꯗ ꯌꯥꯕꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯃꯥꯅ ꯑꯗꯨꯝ ꯎꯏ ꯆꯤꯊꯤ ꯀꯌꯥ ꯄꯤꯈꯤ ꯑꯃꯠꯇ ꯍꯜꯂꯛꯇꯦ ꯄꯥꯎ ꯀꯌꯥ ꯊꯥꯈꯤ ꯑꯃꯨꯛꯇ ꯊꯣꯛꯂꯛꯇꯦ ꯄꯤꯁꯛꯅ ꯂꯥꯏꯔꯤꯛꯇꯣ ꯌꯥꯔꯔꯣꯏ ꯏꯇꯥꯎ ꯃꯥꯒꯤ ꯊꯃꯣꯏ ꯑꯣꯟꯈ꯭ꯔꯦ ꯅꯪꯅ ꯐꯅ ꯊꯦꯝꯗꯨꯅꯁꯨ ꯌꯥꯔꯔꯣꯏ ꯈꯣꯏꯃꯣꯅ ꯃꯥꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯅ ꯀꯔꯤꯅꯣ ꯅꯪꯅ ꯊꯣꯛꯍꯟꯖꯕ ꯅꯠꯇ꯭ꯔꯣ ꯁꯤꯗꯤ ꯂꯩꯅꯥꯒꯨꯝ ꯊꯣꯠꯄ ꯅꯨꯄꯤꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯟꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯂꯥꯏꯔꯤꯛꯅ ꯎꯠꯂꯦꯗꯅ ꯍꯟꯗꯛꯇꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯪꯂꯨꯒꯗꯕꯁꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯁꯣꯝꯗꯅ ꯏꯃꯥꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔ ꯌꯥꯝ ꯀꯟꯅ ꯇꯛꯁꯤꯜꯂꯦ ꯀꯨꯊꯤ ꯌꯦꯡꯂꯨꯕꯗ ꯗꯁꯥ ꯐꯠꯇꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯜꯂꯣ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯎꯄꯥꯏ ꯂꯩꯇꯦ ꯏꯇꯥꯎ ꯅꯪ ꯊꯥꯖꯒ ꯑꯗꯨꯝ ꯂꯨꯍꯣꯡꯕ ꯇꯥꯕꯅꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯕꯁꯨ ꯅꯠꯇꯕ ꯊꯥꯖ ꯂꯩꯔꯤꯁꯤꯗꯤ ꯃꯥꯕꯨꯗꯤ ꯂꯩꯅꯤ ꯂꯥꯏꯔꯤꯛꯁꯨ ꯄꯥꯝꯕ ꯑꯗꯨꯒꯤꯅꯤ ꯃꯥꯅꯤꯗꯅ ꯑꯩꯅ ꯍꯥꯟꯅ ꯅꯨꯡꯁꯤꯖꯕꯗꯤ ꯂꯥꯏꯔꯤꯛꯇꯤ ꯊꯃꯣꯏ ꯑꯣꯟꯈ꯭ꯔꯦ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯑꯔꯣꯏ ꯃꯥꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯂꯥꯜꯂꯝꯃꯅꯤ ꯑꯗꯨꯅꯅꯤ ꯅꯪꯁꯤꯅꯅꯦ ꯑꯩꯒꯤ ꯃꯤꯆꯪ ꯈꯔ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛꯀꯤ ꯃꯥꯏꯀꯩꯗ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅꯗꯤ ꯑꯆꯨꯝꯕꯗꯤ ꯇꯧꯗꯅ ꯅꯪꯒꯤ ꯃꯤꯆꯪ ꯀꯃꯥꯏꯅ ꯂꯦꯞꯇꯣꯏꯅꯣ ꯂꯥꯏꯔꯤꯛꯇꯣ ꯂꯩꯀꯥꯏꯒꯤ ꯏꯆꯜꯅꯤꯅꯦ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯂꯥꯏꯔꯤꯛ ꯈꯣꯏꯃꯨꯅ ꯅꯨꯄꯤ ꯑꯅꯤ ꯊꯤꯒꯦ ꯅꯕꯥꯅꯤ ꯂꯣꯟꯅꯕꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯧ ꯀꯩ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯕꯨ ꯆꯠꯂꯣꯗ ꯅꯥꯞ ꯆꯥꯗꯕ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ ꯂꯥꯏꯔꯤꯛꯅ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯔꯛꯇꯕꯗꯒꯤꯗꯤ ꯈꯣꯏꯃꯨꯁꯨ ꯊꯥꯖꯒ ꯑꯗꯨꯝ ꯂꯨꯍꯣꯡꯂꯒꯦ ꯈꯟꯈ꯭ꯔꯦ ꯃꯥ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ ꯈꯜꯂꯤ ꯎꯆꯤꯟꯅꯥꯆꯤꯟꯅ ꯂꯨꯍꯣꯡꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯥꯏꯔꯤꯛꯁꯨ ꯄꯥꯎ ꯇꯥꯔꯤ ꯊꯥꯖꯒ ꯈꯣꯏꯃꯨꯒ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕ ꯃꯉꯣꯟꯗꯁꯨ ꯕꯥꯇꯣꯟ ꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯂꯥꯛꯇꯦ ꯊꯥꯖꯗ ꯐꯅꯦꯛ ꯑꯉꯥꯡꯕ ꯑꯃꯒ ꯐꯤ ꯃꯆꯨ ꯆꯞ ꯃꯥꯟꯅꯕ ꯑꯃꯒ ꯄꯤꯔꯛꯏ ꯍꯥꯏ ꯃꯥꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯏꯟꯒꯦ ꯈꯟꯖꯔꯝꯕꯅꯤ ꯍꯥꯏ ꯈꯣꯏꯃꯨꯅ ꯅꯧꯔꯤꯕꯒꯤꯔ ꯀꯩꯅꯣ ꯃꯧ ꯑꯅꯧꯕꯤꯒꯤ ꯏꯟꯁꯥꯡꯁꯦ ꯍꯥꯎꯈ꯭ꯔꯦꯗ ꯊꯥꯖꯅ ꯅꯤꯡꯊꯝꯊꯥꯗꯤ ꯃꯁꯥꯅ ꯏꯟꯁꯥꯡ ꯍꯥꯎꯕꯅꯦ ꯀꯥꯂꯦꯟꯗꯒ ꯑꯣꯏꯔꯝꯃꯨ ꯀꯗꯥꯏ ꯍꯥꯎꯗꯣꯏꯅꯣ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯀꯦꯔꯒ ꯊꯣꯛꯂꯛꯏꯗꯨꯅ ꯅꯪꯕꯨ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯀꯗꯥꯏꯗꯅꯣ ꯄꯪꯆꯠꯇ ꯆꯠꯂꯤꯗꯨꯕꯣ ꯊꯕꯛ ꯈꯔ ꯂꯩꯌꯦ ꯑꯗꯨꯒꯤꯅꯤ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕ ꯃꯄꯨꯔꯣꯏꯕ ꯑꯩꯉꯣꯟꯗ ꯐꯥꯎ ꯍꯥꯏꯕ ꯌꯥꯗꯕ ꯊꯕꯛꯁꯤꯕꯨ ꯅꯍꯥꯟꯈꯩꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯀꯗꯥꯏꯗꯅꯣꯁꯨ ꯈꯪꯗꯦ ꯃꯤꯅ ꯆꯠꯄꯗ ꯀꯣꯏꯄꯥꯟ ꯄꯥꯟꯅꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯃꯧꯅꯦ ꯍꯥꯏꯔꯒ ꯌꯨꯝꯗ ꯁꯨꯝ ꯐꯝꯃꯒ ꯂꯩꯕꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯀꯣꯟꯅ ꯍꯥꯏꯒꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯈꯔ ꯊꯦꯡꯂꯛꯄ ꯌꯥꯏ ꯀꯗꯥꯏꯗꯅꯣꯅꯦ ꯃꯥꯅ ꯆꯠꯂꯤꯕꯁꯤꯕꯣ ꯍꯪꯂꯨꯔꯁꯨ ꯌꯥꯝ ꯊꯥꯖꯗꯕ ꯃꯥꯜꯂꯤ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯊꯥꯖꯕ ꯌꯥꯕ ꯊꯕꯛꯇꯤ ꯀꯔꯤ ꯇꯧꯔꯤꯒꯦ ꯃꯥꯅ ꯅꯣꯡꯃꯗꯤ ꯈꯣꯏꯃꯨꯗꯣ ꯃꯁꯥ ꯉꯝꯗꯗꯅ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯦ ꯊꯥꯖꯅ ꯃꯐꯤ ꯃꯔꯣꯜ ꯀꯟꯅ ꯁꯦꯠꯂꯤ ꯆꯥꯛ ꯊꯤꯔꯒ ꯊꯝꯂꯝꯕꯅꯤ ꯍꯣꯔꯦꯟ ꯍꯧꯒꯠꯂꯒ ꯆꯥꯔꯣ ꯑꯩ ꯊꯦꯡꯉꯦ ꯑꯩ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯆꯠꯇꯣꯏꯁꯤꯅ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯔꯨꯕ ꯑꯃꯅꯤ ꯁꯠ ꯍꯜꯂꯛꯀꯦ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯐꯠ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯑꯅꯥꯕ ꯃꯄꯨꯔꯣꯏꯕ ꯍꯨꯟꯗꯣꯛꯂꯒ ꯁꯥꯃꯨ ꯏꯔꯣꯏꯕ ꯌꯦꯡꯕ ꯆꯠꯈ꯭ꯔꯦ ꯊꯥꯖꯗꯤ ꯁꯣꯝꯗꯅ ꯈꯣꯏꯃꯨꯅ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯁꯤꯗ ꯂꯥꯏꯔꯤꯛ ꯅꯤꯡꯁꯤꯡꯂꯛꯑ ꯃꯥꯜꯂꯤ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯂꯥꯏꯔꯤꯛ ꯅꯪꯕꯨ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯑꯩꯅ ꯉꯁꯤ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯁꯦ ꯅꯪ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯗꯕꯅꯤꯀꯣ ꯅꯍꯥꯟꯃꯨꯛꯁꯨ ꯅꯪꯅ ꯑꯩ ꯆꯥꯛ ꯆꯥꯗꯦ ꯏꯁꯥ ꯉꯝꯗꯗꯅ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯇꯟ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯍꯧꯔꯒ ꯃꯪꯒ꯭ꯔꯥ ꯑꯐꯨꯠꯄ ꯆꯨꯖꯥꯛ ꯑꯐꯨꯠꯄꯒ ꯄꯤꯔꯛꯈꯤꯕꯗꯣ ꯄꯤꯁꯛꯇ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤꯌꯦ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯤ ꯈꯣꯏꯃꯨꯗꯣ ꯃꯁꯥꯗꯣ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯕꯒꯤ ꯏꯆꯣꯛ ꯆꯣꯛꯊꯔꯤ ꯃꯄꯥ ꯃꯃꯥꯁꯨ ꯂꯩꯀꯥꯏꯒꯤ ꯁꯣꯔꯥꯠ ꯑꯃ ꯆꯠꯈꯤ ꯏꯁꯤꯡ ꯈꯨꯌꯥ ꯑꯃꯠꯇ ꯄꯤꯊꯛꯄꯤꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯌꯨꯝꯁꯤꯗ ꯃꯔꯛ ꯃꯔꯛꯇ ꯄꯤꯁꯛ ꯂꯥꯛꯂꯝꯕꯗꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯥꯁꯨ ꯋꯥꯔꯧꯈ꯭ꯔꯕ ꯈꯪꯗꯦ ꯈꯣꯏꯃꯨꯅ ꯂꯥꯏꯔꯤꯛ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯅꯪꯒꯤ ꯁꯥꯞꯅꯔ ꯈꯪꯗꯦ ꯑꯩꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯤ ꯑꯩ ꯋꯥꯔꯤ ꯂꯩꯔꯤ ꯂꯥꯟꯖꯗꯕꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯏꯃꯨꯗꯣ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯈꯣꯏꯃꯨꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯛꯑ ꯃꯥꯜꯂꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯅꯤ ꯍꯧꯖꯤꯛ ꯊꯥꯡꯖꯤꯜꯂꯨꯔꯕ ꯈꯣꯡꯗꯤ ꯍꯟꯗꯣꯛꯄ ꯌꯥꯔꯔꯣꯏꯗꯅ ꯁꯣꯝꯗꯅ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯈꯜꯂꯤ ꯈꯣꯏꯃꯨꯒꯤ ꯋꯥꯈꯜ ꯇꯥ ꯈꯣꯏꯃꯨꯗꯨꯕꯨ ꯐꯖꯅ ꯇꯧꯕꯤꯔꯝꯒꯗ꯭ꯔꯥ ꯊꯥꯖꯅ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯅꯣꯡꯃꯇ ꯈꯟꯕ ꯂꯦꯞꯇꯦ ꯈꯜꯂꯔꯣꯏꯒꯦꯗ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈ꯭ꯔꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯈꯟꯖꯤꯟꯕꯤꯔꯨꯔꯤꯁꯤꯅ ꯃꯤ ꯅꯨꯄꯤ ꯂꯩꯈ꯭ꯔꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯁꯦ ꯗꯣꯂꯥꯏ ꯇꯣꯡꯕꯤꯒꯤ ꯋꯥꯏꯀꯨꯞ ꯄꯨꯕꯤꯅ ꯋꯥꯕꯤ ꯍꯥꯏꯕꯗꯨꯅꯤ ꯁꯈꯤꯅ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ
ꯀꯣꯕꯤ ꯃꯈꯣꯡ ꯁꯣꯝꯕꯅꯦꯅ ꯆꯪꯈ꯭ꯔꯒ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯄꯥ ꯂꯤꯄꯥꯜ ꯊꯣꯛꯇꯅ ꯅꯃꯥꯟꯅꯕꯤ ꯈꯔꯁꯨ ꯊꯦꯡꯅꯔꯨꯕ ꯌꯥꯏ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯃꯨꯔꯨꯝ ꯑꯗꯨꯝ ꯇꯧ ꯂꯩꯔꯤꯁꯤꯕꯨ ꯉꯥꯎꯔꯛꯀꯅꯤꯀꯣ ꯏꯕꯦꯝꯃ ꯅꯪꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯉꯥꯎꯔꯣꯏꯗ ꯏꯃꯥ ꯉꯥꯎꯕ ꯀꯥꯏꯗꯨꯗꯤ ꯊꯃꯣꯏ ꯌꯥꯝ ꯁꯣꯟꯕ ꯃꯤꯒꯤ ꯊꯕꯛꯅꯤ ꯑꯩꯒꯨꯝꯕ ꯅꯪꯒꯤ ꯊꯃꯣꯏ ꯄꯥꯟꯕ ꯃꯤꯒꯤ ꯅꯠꯇꯦ ꯅꯪꯁꯨ ꯅꯣꯡꯃ ꯐꯥꯗꯣꯛꯁꯨ ꯅꯇꯥ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯨꯗꯅ ꯂꯨꯍꯣꯡꯕꯁꯨ ꯅꯪꯅ ꯁꯥ ꯉꯝꯗꯗꯅ ꯆꯠꯈꯤꯗ꯭ꯔꯦ ꯂꯩꯔꯤ ꯃꯤꯍꯨꯟꯁꯨ ꯑꯩ ꯂꯥꯎꯏ ꯃꯃꯥꯅ ꯊꯥꯖ ꯄꯜꯂꯛꯄꯗ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯠꯂꯨꯒꯦ ꯅꯣꯡꯃ ꯆꯠꯄꯤꯔꯨꯁꯣ ꯅꯪꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ ꯏꯃꯥꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯕ ꯇꯞꯂꯝꯅ ꯁꯣꯜꯂꯤ ꯂꯩꯔꯤꯛꯅ ꯅꯨꯡꯁꯤꯅꯤ ꯅꯪꯅꯗꯤ ꯃꯒꯨꯟ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯉꯁꯤ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯁꯦ ꯃꯥꯅꯅꯤ ꯏꯃꯥ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯁꯈꯤꯅ ꯃꯥꯒꯤ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯟꯕꯤꯁꯤ ꯍꯧꯔꯦꯇꯣ ꯂꯩꯔꯤꯛꯅ ꯀꯩꯁꯨ ꯅꯠꯇꯦꯕ ꯏꯃꯥ ꯏꯁꯩ ꯁꯨꯝ ꯉꯪꯕꯅꯤ ꯐꯔꯦ ꯏꯃꯥ ꯆꯪꯂꯒꯦ ꯅꯪꯁꯨ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯪꯂꯛꯑꯣꯀꯣ ꯏꯃꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯪꯈ꯭ꯔꯦꯗꯀꯣ ꯑꯁꯣꯝꯗꯅ ꯊꯥꯖꯒ ꯈꯣꯏꯃꯨꯒꯒꯤ ꯌꯨꯝꯕꯥꯜꯗꯣ ꯀꯌꯥ ꯃꯣꯠ ꯃꯥꯟꯅꯗ꯭ꯔꯦ ꯊꯥꯖꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯈꯣꯏꯃꯨꯅ ꯊꯤꯡꯉꯤ ꯍꯥꯏꯅ ꯊꯥꯖꯗꯣ ꯃꯄꯥꯝꯗ ꯃꯇꯝ ꯈꯔꯁꯨ ꯂꯩꯔꯨꯔ ꯃꯥꯜꯂꯤ ꯈꯣꯏꯃꯨ ꯃꯃꯥ ꯃꯄꯥꯅ ꯃꯤꯒꯤ ꯃꯥꯡꯗ ꯐꯖꯗꯦ ꯍꯥꯏꯅ ꯂꯧꯕꯤꯔꯨꯔ ꯃꯥꯜꯂꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯆꯤꯕꯣꯟ ꯉꯥꯡꯅꯩ ꯊꯥꯖꯒꯤ ꯁꯍꯔꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯊꯤꯀꯥꯗꯥꯔ ꯑꯃꯒ ꯀꯣꯏꯅꯩ ꯍꯥꯏꯅ ꯌꯥꯝ ꯇꯣꯏꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯃꯤꯟꯅꯩ ꯍꯥꯏꯅ ꯑꯗꯨꯒꯤ ꯌꯨꯝꯗ ꯈꯣꯏꯃꯨꯒꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅꯩ ꯈꯣꯏꯃꯨꯗꯤ ꯀꯔꯤ ꯅꯣꯡꯒꯤꯅꯣ ꯌꯧꯔꯕꯅꯤ ꯂꯥꯏꯔꯤꯛꯅꯗꯤ ꯍꯥꯏꯖꯈꯤꯕꯅꯤ ꯅꯍꯥꯟꯋꯥꯏ ꯊꯥꯖꯗꯨ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯒꯟꯕꯅꯤ ꯌꯥꯝ ꯇꯧ ꯉꯝꯕꯅꯤ ꯍꯥꯏꯅ ꯃꯇꯝꯗꯨꯗ ꯃꯥꯗꯤ ꯈꯝꯕꯜ ꯆꯥꯎꯕꯒꯤ ꯍꯥꯏꯖꯔꯤꯕꯣꯏ ꯅꯤꯡꯕ ꯖꯥꯠꯅꯤ ꯈꯣꯏꯃꯨꯅ ꯂꯩꯔꯤꯛ ꯑꯩꯁꯦ ꯅꯪ ꯈꯛꯇꯒꯤ ꯑꯣꯏꯖꯒꯦ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯅꯥꯛꯇ ꯍꯜꯂꯛꯄ ꯉꯝꯃꯔꯣꯏꯌꯦ